channel asibu nuksibiduna subscribe tawbiramo, like nambiramo amadi bell icon tasu nambiramo. Wari ase ibohal kauba nupa amagi mayumda asengba thokhiba wari amakhakni. Wari ase pathoksagiba matamda soikhiba yauragasu mayamna ngakpiyu haina ahanba maktada haijari. Wari paba haujarage loiba phauba tabiyu. Ibohalgi nupi ase chahi kharagi mamangda laikhidre, mahaki oinadi machanupa ngakta ani khak poksai. Machasing asisu loinamak nupi angang thiba loire. Machasing asisu paisa thokpa yaba thabak amata tauramde noma nomagi aphang-aphangba thabak khara suraga chaba watanaba yana-yanaba leiba ngakta oirami. Ibohalsu ahal oisalaklabanina macha masuda yetpa adu nungaijaramde. Ibohal asi hanadagi hauna hi saraga yonba hi yamna saba haiba misak amani. Mahaki mahai asi machanupa atomba asidasu tambirami. Ibohalna hi sanabagi chingda u yanba hek chatpada mafamduda tribal ichinau khara amasu khangnarami. Mahakna haujikti ahal oisalaklabanina hi saba asisu ngamlaroi maram asina. Chingi mamanabagi mayumda oina leiraga mahaki punsi asi matam khara sangna hingba ngambra yenge haiduna mamanaba mayumda chatkhi. Macha mamausingdasu loinamak hairami. Ibohal mamanabagi mayum yauraba matungda mahak kari thabak sugadabano haibadu matam kharadi khanglamde. Migi mayumda adum phamlaga charaga leibadu yaraktabaduna mamanaba adu yu sungba nupa ama oirami. Ibohalduna mamanaba aduda hairaga mahaksu yu sungba aduda yaurami. Mafamduda ibohal adu yu thongba matam kuina yaurakpadagi mamanaba aduna magi thagi paisa oina khara su pibirami. Ibohalsu paisa adu khara phangjarakpadagi haraujaraduna mayumda amuk chatpa matamda macha masusingda paisa khara adum pijarami. Yamna toinamakti chatpa natte. Macha mamausing adusu Ibohal lakpa matamda yamna nungsina harauna tawjarami. Ibohalna yu sungbata natana mafam aduda mi leitaba yauba matamda fumnabagidamakta leibak tawbasing adubusu yaurami. Ahanbadadi masada khara hainadaba poklami. Sum tawsalakpadagidi hainaba haibadusu oire. Paisa phangbanina thoina henasu khanjalude. Aikhoigi thajanabagi matung inna ibohal adu masada jantra ama yauzai. Jantra aduna maram oiraga mahangna kari amata kiramde. Matam kuina sangna leirakpadagi ibohal adusu nomagi ahal oiba henjalai. Nomadi mahangna mi phumnabagi mafam adu tauraga loiraduna mathakta karakpa matamda mangonda siramba jantra adu yauramde. Ibohal adu mathawai kharadi nungaijaramde jantra adu karaita tahauribanu haibadu khanglamde. Makhoi adudagi khara chalaga lok ama leibaduda ibohal adu leibak tairuba adune iruja thoki haina kumtharai. Leibak tawbada yauriba mamanabasing aduga punna iruja minaraga karakpa matamda ibohalgi masada karino khangdaba asaba sawum khara faurakhi. Adumakpu karisu hena khanjaluba tauramde. Mahakna asum lakpana. Mamanabagi mayum adusu yorai. Mamanabaduda mahangna asumna hairakhi. Itaw ngasidi ay yamna wari ngahaktang tumkhige. Hairamlaga tumkhi. Ibohalgi mamangda karino khangdaba phingaw setpa ngakta pareng sana leptuna leiba urami. Sumang aduda phingaw setpi mayam ama tilliba adu mahaki mamangda urami. Ngaihak tumlaba matung mikap thoklaktuna mahangna khali karino aigi mangda ngasi uramlibasing adubo. Mamang nungaitraba adudadi mayum adu ningsinglagtuna ibohalna mayumda chatke haina khalai. Mayumda phone tawki. Ai horen numidang wairamda lakani. Chak hapchalamu haina. Ibohalna mamanaba adudasu hairami. Itaw ay matam kharadi yumda potharuge. Hanakti isa asi sonjalakpanara karino inung nungairamde. Ibohalgi mamanaba adunasu hairai. Hoi phare itaw adu amuk hanadi lakhuko. Ibohal adu mayumda chatnabani haiduna ngaihakti mafi marolsing adu yomsanduna leirami. Mahangna chatlage haina hek thoklakpa matamda karino khanghaudaba nong khak laubagi makhol taurakhi. Ibohalna khali nong ase taraktringaida yum yahounaba ai parap thuna amta chalhaudaba yadre.
Nong ase taraklabadi yumda chatpa fangaroi khalladuna mahakna parap laklammi. Lambi adu ching lambi oibanina chatpa matamda yamna kuina changi. Nong adusu mamsalakpa adum henjalai. Chuba makti chudri. Wahalna khalami nong ase khiklaktrikanda. Gari parking asitadi yahorage khalladuna asum lakpaduna. Nong adusu chuthaba horai gari parking adu yogadaba kharadi watlibani. Ibohalna u amagi makhongda nong adu ngahak thuptuna leiringai matam asida. Masak yamna phajaba nupi ama. Ching aduda chatkibadu ibohalna urami. Mahaksu mafam aduda kuina leiraklabanina. Chatpa yaba lambi yadaba lambi khanglammi. Nupi macha aduna chatkriba lambi adu mi tataba mafamni haibadu khangladuna. Ibohalna nupi macha adubu tanaduna khamjai. Nupi macha adu asum tanakibana numit adusu tasalami. Ibohal mayum chatkani haiduna lakhiba adu pungkaw he kawbo makai nupi macha adugi khongul liramki. Somdana mayumdana paaba lakani hairaga huji phawba laktriba si kaidoraba jano haiduna machasing aduna wana ngaijarami. Ngaiba yaba ngaire lakmantrabadudadi chingi mapaga tinaba mamanaba aduda phone tawduna hangki. Mapagi mamanaba aduna so asumna hairaki mahakti kuire chatkhiba. Hauzik phawba yoraktribra. Lambi lamkhangdaga kari thokpa yauraba jano haina hairaki. Machasing aduna pakhatladuna Mapana lakadaba lambi aduda makhoi khara laktuna thiba lakjarami. Numit adusu mamlabanina mapana lakadaba lambi aduda kana amata leitabadu ubada sidi kana amata leitine paabaduna karamda chatkhaba jano fam jaga adu aida thiba yaba thire lei asidi kanararoi paaba adu lambi sangbana waraduna mamanaba amagi mayumda changlaga amuk leikraba jala khalladuna Nong nganbaga amuk thirasi haiduna machasing adusu mayumda halai. Nong hek nganbaga chingda leiba mapagi mamanaba aduna pau pirakhi. Nakhoigi paaba adu chingda siduna leiramle haina. Pau adu hek tabaga machasing adu laktuna mapagi asiba hakjang adu lawba laammi. Ibohalgi misi asi yamna ngai. Makok lawai asi sa kaina chakhibadawna hotrong hoduna launa hoduna lei. Ibohalgi misi asi amati. Ibohalgi siriba misi asi lekai mayamna ngaknarami. Laina chenba oirasu asumaina di tauroi mahaki asidi karino mataure karino khangdre haina lekai mayamna wawa ngangnarami. Asum taudana mapagi soratchu loisankre. Sorat loigraba matung laitin phajana khoiram haudabanara karino. Ibohalgi macha masu sing asidasu dasa mathang taba haurai. Ibohalgi macha nupa atomba asi mapana takpirambadagi mahaksu hi saba heijahawi. Mapa leitraba matung tha khara leiraga mahaksu chingda chatuna u achauba yalaga hi saba haurage khalladuna. Wafam asi mahaki nupida haudoglami. Mahaki nupina su yaraduna. Thabak chatkadaba numit adumaktada nupi aduna Mahaki Mapuroiba adubu thabak sufam tana thinbirami. Thabak sufam adu yauraba matungda Mapuroiba adubu thalamlaga matu adu mayumda halakhi. Lekai mayamna asumna ngangbirami. Mawa-Mapuroibana thabak chatpadabu nupina thinba hongnabaro. Macha thabak chatpa nupa thabak chatpa haibasi nupina thintokpa phatte haina hainaribadu naha khangdrabara asumna hainabirami. Nonganbaga nupa aduna singyanaba u mathakta kakhatuna singyanba haurami. Khanghaudana mahakna pairiba singjang adu nanthokduna mabukta khaibadagi makhada punna taminarai singjang aduga loinana. Makhada taraklaba matungdadi mahak gyan adum mangkhre. Mabuk aduda khara sathina sokpana maram oiraga doctor da pukhatpa matamda nupa adu khudakta leikhiramde. Ngarang chatkibada ngairi nunganbaga sire haiba adudadi Mahaki nupi adu angaubiga chap manaki. Lekai miyamnasu asumna hainabiki. Mawana thabak chatpadabu nupina thintokpa hongnabaro. Mahakna thilluriba adunadi sikhro chatkro haina thinbaga chap manai asumnasu haibirami. Nupi adusu kona thangdadi ningamlaktre kari nungi aina thillubano haiduna khanjai. Mapagi phiroi phawba yaudri imung aduda dasa mathang taba haurai. Mawagi soratchu loisankre. Phiroi yaudrikan manungsida
Imung asida dasa ani surabanina ahumsu haibasu lei haibadu makhoi khanglibani adubu laitin khoramduna sumangla tathoke haibagi wakhaldi amata leinaramde isa isada thoktriba makhai hek khangde haibaduni ibohalgi mamong nupi ahal asisu nongma holda film anauba ama kape haina yengba chatke haina khalami mahangna chatnaba loisanba matamda numit adu mai mutpana maram oiraga kedal thalaga loisalami mayamna lambidagi lao thenge haina kaunabaduna bab oihaudaduna thalamliba kendal adu muthatpa kauduna aduma kangthon mathakta thalaga thalami makhoina chatkhiba ngai hak leiraba matungda yum adu khanghaudana mai chaklakhi yum manung adudadi kanasu leiramde mai adu ngasangangna chakhalakpa adu ubada lekai mayam changdana yum mai chakle haiduna ising pothoknaraktuna yum adubu kannaba honajakhi adubu yum adudi kanbang ngamhodre makhoina film yengluraga halakpa matamdadi mayum adu maina pungtumtumna chaktuna leirami lekai mayamna haiba lai amtang khoiram thoku haibadi yade haujikti masada thoklabanina lai khoramningbagi wakhal adusu phaurai mapa leitrabasu manempok leidana semai tanadana lai khurumgani haibadusu leitre mawani adu dasa mathang taraklaba adudadi machin manau tanaduna lai khoramnaba taurai lai khoramnaba yengba chaluba matamdadi asumna hairai nakhoida tariba dasa asi nakubokna leikhidrabagi matungdagini nakhoinadi karisu khangzadaba nakubokna sikriba adusu Lai Fatabana Chenlaga sibani mangonda inaragliba Lai Fataba aduna nakhoigi imung aduda leiriba miyoi khudingmakta mathang dasa pirakpani Lai Fataba asi tanthoktriba makhaidi nakhoigi imungda dasa asi taba lepkhiroi hausiksu adum dasa pinaba ngaiduna lei hairami asidagidi mau aniduna maibi aduda sumna hairami ima maibina phanaba khara sinbiyu akhoidi karisu khangzade ai khurumbada changada polamsing adusu haibiyu numit adusu haibirau hairaduna ima maibi aduna polam pochaising adusu haire numit adusu haire asum tawdana lai adusu khoiram thokhi mataw asumna lai adu khoiram thokhiba matungdagidi imung aduda dasa kari mata tarakhidare mapagi phiroi adusu loisankraba matungda ima maibi aduna amuktanga lai khoram thokhi si haibadagi lai adusu khoram thokhi numit adudagi hauna imung aduda leiramba Lai Fataba dasalang phongkoktuna nungaina leikhi asini ngasigi aigi asengba thokhiba wari asi kamdawbibage nungai te haibadu mayamna kamenda amamamtang wahai amamamtang phongdokpiramo wari asi loiba phau tabibagisu mayambu amuka hanna thagatpa phongdokchari mathangi wari amuk ngaibiram wari asi loiba phau tabibagidamakta mayam punamaku thagachari channel asibusu support tobiyu